Simbo ahan mamaktada binitana taram no sabagloyana kurumjari. Hauzik paudam masigi maroyo pau thamjari. Ngasi langban gi noma pan badalai kidraba singyam phamda langban haisoi tambagi thauram pangthoknakre. Sep Manipur Chance Manipur Stop Extortion haiduna struggle man ngasi pangthokre. Amasong Punmari Raksuba Mini Boys and Girls State Level Volleyball Tournament 2025 ngasi haudokre. Mapungayo Paulo Birasi Kumza Lisingani Kulumdoigi May Ohumdagi Haurakhiba Irang asida Thawai na Pontha Pikraba Athoba Thobi Singyam Phamda Ahum Laksuba Oina Langbangi Noma Panba Numit na Lakpagar Iroinana Haikat Laikat Tamduna Laikhidraba Singyam Phamda Langban Chara Tambagi Thauram Pangthokre. Lining Thosanamahi Temple Board na Sinduna Haying Khongbal Upongyum Phamda Laiba Lining Thosanamahi Laisangda Pangthokpa Haikat Laikat Tambagi Thauramadu Ayuki Pung 12dagi hauduna Anam Thau Kokpa Amadi Pena Teng Tharol Pangthokla Matung Laikhidraba Thoba Thobi Singyam Phamda Haikat Laikat Tamduna Kai Khumnaba Utki Amadi Laikhidraba Singgi Imung Manung Dai Kai Khumnaba Utki Tharongi Manung Channa Irangas na Maram Oraga Lanjalagtuna Relief Camp Singda Lairiba Angang Singgi Oiba Thangta Pung Ishei Thogal Jagoi na Singba Singsu Utki Langban Chara Tambagi Tharamaduga Marilena Lining Thosanamahi Temple Board ki Member Secretary Maistam Sibadata Luang na Hai Yek Salai Teret Leiba Yellow Purup Singi Maruina Noma Panbadagi Hauna Langban Tha Sigi Manung Dasat Kraba Thawai Singasi Halakpa Lei Haina Thajana Balaibana Sat Kraba Thawai Singasi Bu Halaknaba Maitei Thapa Londa Langban Thagi Ahoba Numit Asi Oi Kanagumba Karana Matam Amada Noma Panba Numit Asi Mayam na Lana Lonarami Adubu Kwaidagi Phaba Thadi Langban Tha Oibana Tha Sigi Ahoba Numit Asida Lisingani Kulumdagi Me Ahumdagi Horakiba Irang asida Iraipa Ijatigi Damakta Thawai na Pontha Pikraba Athoba Thobi Singi Thawai Adubu Karigi Aram Khoirangba Pohalaga Kuina Thamgani Makhoi Sing Adubu Ikai Khumnaba Utpo Oina Langbangi Ahanba Numit asida Langban Chara Tamba Haikat Laikat Tambagi Thauramasi Pangthokpani Aikoina Hauzik Sor Chaning Tana Honba Ngamlibasi Iraipa Ijatigi Damakta Thawai na Pontha Pikraba Thoba Thobi Singi Thawna Lingje Adunani Maram asina Laikhidraba Thawai Sing Adugi Thawna Lingje Adubu Chada Nauda Imung Manung Singda Amuhana Halaknaba ngasi Tharamasigi Nungi Oina Wakhalon Amani Amadi Numit Asida Lanjalaktuna Lamboi Khonangkhong Chawombung Wangkai Sajiwa Amadi Thangmaiba Relief Camp Mangada Lairiba Angang Singda Lining Thosanamahi Temple Board na Nomaijing Khudingi Takpi Tambirakpa Angang Sing Aduna Utpa Thangta Pungi Shei Thogal Jagoi Sing Utpa Amadi Asinba kaya bukai thotuna angang sing asibu takpi tambiri boza singda tawbimal khangba utpani phongdokhi laura kanda akoi mai barena anama tho koktana adum laba imung manung sing aduda he na adum laba athoba athobi sing adugi ido sada nauda singdo makoi imung manung sagai na te madi laba punamakta sandoktana lamdam mase laksaba yadaba adum laba iramdam mama kanamtana laksaba yadaba iramdam mama oinabagi damakta nungda thammakanda pangthoksaba adum laba langban chara tambani Lining Laisolgi Party Politics ki Khetnaba Mayam Thidana Leibaki Khunagi Puruki Asuksi Rabatan Phamasida Kokchung Sinaraga Leibaki Damak Punna Thabak Tongminasi Haina Peace Committee Kangleipak Manipur ge Advisor RK Sanayai Mana Phongdarakli Waphamasing asi Peace Committee Kangleipak Manipur na Sinna Thokliba Lana Sida Ima Leibaki Damak Thawai Katkraba Thoba Thobi Singi Maphamda Langban Haisoi Tambagi Ithai Punam Singi Irong Ahum Phangba Turelda Kumbi Assembly Langban Haisoi Tambagi Pangthokpa Tharamda Pangthokibani RK Sanayai Mana Makhata Kibada Punam Singda Lairiba Maijau Taret na Punna Phaminaduna Watana Kibam Phamasi Hana Sengolambas Tagi Makhata na Hena Pajanaba Sengo Sagatnabagi Thaudang Adu Longminanaba Wari Chanaduna Pirep Longminare Handaki Lana Sida Laikhidraba Singi Ningsing Khubam Sing Sengot Pagi Thabak Sing Adusu Makhata na Punna Jaminarakigani Asida Nantana Miyam Pulaga Ihawasi Sang Hingminasi Jacominasi Mapan Tangana Hingminasi Haba Wakalona Sidai Koi Mayam Puna Kusam Naraga Zaminasi Taramadu Manipuri Puariga Sago Nariba Mapama Soiriba Itai Punam Jing the Laiba Lining Tolai and Bigi Mapamda Tony Tauram Tauraba Matunda Ibudo Maicho Tareki Watana Pamda Galeka Tamduna
leibak mara tapna nungsi chana lehan biu haina su thongnikhi langbana haisoi tambaduda MLAS Premchandrana hai lamdamasa thooningdaba thodok kaya ama khangau khantha hodabadagi soikragasu hojikti irebas da leminariba hanagi Manipur ingchakpa Manipur nungaya phaba Manipur ama oinaba honabada ngasidi pa ipuna thambiram leba liklam masida aikoi mayam satuna honaminaribasna hodoklaga lakadaba hiram kayada tum koina yaifaba nungaiba hanagi mahusagi ingchikpa Manipur ado amuk halakpo oirashanu haiki se charge visiting from system myself na pun family wa ta na hi from sing se han sengula kiba asidagi khoi na mu makha ta na sengul sagan na mu thogdang do khoi ngasi lo na si hai na khoi ngasi wari sana re lo na te from khare da soi khoi na le hi da ba adu ba han da ke lances le hi da ba singro adu ba mong from sing se poi thawak sing adu su khoi pun na semina hi ni All India Trade Union Congress ki miyang makada All Manipur Airtel Workers Union na sinduna Save Manipur Change Manipur Stop Extortion fix ₹20,000 per month as minimum wage, restore free movement in national highways, implement Food Security Act, provide special economic package fixed ₹600 per day for MG Narega workers, rise status of scheme workers as government employees haiba demand taladuna struggle man ki thoram CPI Bisnupur District Council Office Open Bhavanda ngasi pangthokre thoram aduda AITUC gi General Secretary L Satin Kumar, Vice President S Nilokamon, Secretary K.S. Samungau, All Manipur Airtel Workers Union ke President N. Rupachandra, General Secretary S. Indramani, Vice President K. Sankar Sarmana athoiba mithunglen sing oina saruk yakhi. Thoramaduga Marilena, AITUC ke General Secretary L. Satin Kumar na phongdokhibada Manipur ki miyamna Manipur kaiba yaroi, Manipur ki apunbagi sakdam kaidina honarabasu, modina luching balenga asna kuki gilam nagagi lam Union Territory Lauthorakpada Thingbina Balaite Pali Balenga se dictator lenga ni lenga asna constitution yadaba non democratic oiba thabak kaya ma tauri Malayamda Indiana ina khun balebak ni hariba sida company chawna lingliba millionaire billionaire mayamna ina khun bagi wani lairaba prajai khodi charani shuna chaba phangdri maramasna millionaire billionaire singdagi makhoi profit tagi for partial wealth tax collection tawbagaloi Taubada Mioyamada Lupalishin Kuntaru Pishap Pangan Bangamgani Miyangi Awaba Karador Bachu Kokani Haiki. Kananina Kulibano Kananina Kulibase Ambani Gina Kunban Yakel Himapu Ribambani Nina Kunbani Ambani Nupi Nita Ambanina Numidangi Puntara Tamatamda Tak lawan Suyamanam Dabda Yakel the Lapu profit more than 14,000 Reliance sorry Adomari profit mapangi Maitai Mitai Puruki Inat ki damakta kathok lamba Laikidraba Lonja Alepagi Asangba Inat Loi Haina Mingthonba Mitanga si Hangdokre Lonja Alepa Foundation Madi Salai Mapari Singpur Lupna Sinduna Thamaiban Jairau Singi Atingkok Maru Shidaba Lai Phamlenda Pangthokpa Tharamaduda Inat ki damakta Sokthaba Naidana Taibang Sengzel Loiba Mikup Phauba Kathokraba Lonja Alepa Laikidaba Kumja Mari Pharakpa Madi Lonja Alepa Foundation Chaponglakpa Kumja Ani Mapung Pharakpaga Mari Lena Asangba Inat Loi Haina Mingthonba Lonja Alepagi Mitam Maikum Hangdokibagloena Laikidrabagi Mapamda Hailai Katunai Kaikumnaba Utki Tauranga Marilena Salai Mapari Singpur Loki General Secretary Wangkapana Hai Masagi Ojaba Kaya Thadotna Lebaki Damak Mapuruki Damak Jen Jonglamba Athauba Sina Hona Jaramba Pamjaramba Singadubo Tungi Mirol Natamja Honabagi Pandamda Mahaki Mitama Singasi Maikum Hangdokpani Pongdoki Maibel sing alaman sing punna pamina dunai koi na lining maramda khana nainaba amadi khanghodaba hodaba kayamada mahang sulamjing lamtak piba amadi akhang hai kayamaga loinana aikoi punna chatmina duna aikoi ginat lining sibu mapung phana miyam nabagi wakhalon purakibada sumahaki achaw thodang lauki Ethno Heritage Council Herikona
Kuyom Healthcare Kuraiga Kusamnaduna Nomagi Oina Medical Camp Ama Thamaiban Dalaiba Punya Children Home for Girls the Pangthokre Pangthokiba Medical Camp Madugi Matangda Herikon General Secretary Grievance Salamadi Secretary Publicity in Charge Akam Rishina Hai Heriko Namatamatang Hona Jariba Leibaki Yaipanabagi Thoram Pareng Singi Manung Chana Kana Lejadra Bangang Singi Oiba Health Camp Asi Pangthokpani Makata Tongan Tongan Pam Singa Susataki Gani Loyana Yellow Purup Singda Katok Jaba E Haina Mington Ba Blood Donation Camp Ama Hayang Jennings Blood Center Kusam Naduna Pangthokani Masida Su Miyam Saruk Yabiyu Pongdoki Tauranga Mari Lena Laiba Puya Children Home Lupi Masasida Koi Meno Tokjabani Makata Pada Su Atopa Jaga Singa Su Koi Medical Camp Sinasu Tauri Duga Children Home Na Check Tokjagas Asim Matakta Koinasu Mating Pangboina Koinasi Healthcare Asi Semjabani Tauranga Marilena Punya Children Home for Girls ki Superintendent Sonika Elangbam na Pongdarakibada Heriko na Sinda Home Saleramba Awat Apartment Khatpiba Madi Angang Singai Koina Kanglamdaba Kaya Leramba Sing Pongdokpagi Kudong Chaba Ama Pangbaga Loyana Asumna Puna Kusamina Satpas na Homesta Mit na Kong Singanbo Heli Masigidama Sinbiriba Singbo Haininga Letana Tagatli Pongdoki Explore the history of Kangleipak Manipur Hybrid Team da Past is the level Kangleipak Manipur History Competition Kangleipak Students Association Sinuna Bisnupur District Oinasu CI College Bisnupur Dangasi Pangthokre Category Om Tona Khadotuna Pangthokiba History Competition Aduda Bisnupur District Tongan Tongamba School Singi Mahiroi Chatre Henbana Saruk Yaki Tharamaduga Marilena KSA Bisnupur District Council President Pari Tomba Wahangbam na Pongdarakibada illegal immigrant kayana sahi kayagi puwari lejaраklaba Manipur gi history asibo semdok sadoknaba honaraklibasi kannabagidamag amadi mahiroi sing asida Manipur gi history asi hena munna khanghananaba pandamda competition asi pangthokpani haiki Nambol Bazaar Women Band Association Anoba Semilo Manipur Nambol Municipal Council Bisnupur Forest Division Apuna Kusamana Sinduna Nomagi Oiba Ujara Thabagi Thara Ama Nambol Area gi Tongan Tongamba Khul Singdanga si Pangthokre Nambol Municipal Council Caretaker Chairperson CIS Basanta Nambol Bazaar Women Band Association Secretary S Kunjalata Anoba Semilo Publicity Secretary S Prem Kumar Amadi Atai Thomi Singh Saruk Yaduna Nambol Makha Nambol Laitonjam Nambol Khajiri Yauna Tongan Tongamba Khulsingda Koina Satuna Pungdol Haino Lehau Yauna Ujara Kaya Thaki Nambol Bazaar Women Band Association Secretary S Kunjalatana Pongdarakibada Malengi Aying Asa Honglagli Basida Saba Helakpana Aikoi Mioiba Kunaina Hingba Wasalakpasi Tingbada Krada Warabachu Mating Oina Pandamda Ngasigi Ujara Thabagi Tharamasi Pangthokpani Haiki Upal ama imagi dama haiba banner gi makada oiname sigi sakhot thorang khumang jausinnaba amadi hiramasida on bama puraknaba pandamda ireng bamdagi social activist ks dibong gilusing makada ACSC kultara humdoigi naha singna sem kiba youth for change oinam kendra na sinduna ngaikhong kunauda ujara thakre amadi chambal khakre Youth for Sense Oinam Kendragi Lusing Ba Social Activist Ireng Bamdagi Kumukjam Jibon Amadi Volunteer Sing Maira Paibi Ima Sing Kayana Ngai Khong Kunaugi Lambigi Nak Yetta Uhai Panba Urumlangba Hidakana Ba Makalgi Ujara Sahumlom Thaki Kunjama Soriba Youth for Sense ke Baija Jesu Sandrana Ngasi Thariba Ujara Sing Soidina Hingnaba Youth for Sense na Honagani Haidi Kumukjam Jibona Pondokibada DC Bisnupur Puja Elangbangi Miyang Makada DFO Bisnupur na Ujara Sing Piratuna Upalama Imagidama Haiba Banner Sigi Makada Ngasi Ngaikhong Kunauda Ujara Sing Thabani ACSC gi atai khulsing dasu ujara thabagi thabak sing paikhatlagani haiki Sahi taru helaglabad 10 and 11 IRB MR Jamandargi recruitment gi phol athubada haidokpiyo haina ngasi candidates singna wakal mifam chathakre Biba Boshi completed candidates of 10 and 11 IRB MR Jamandar na sinduna Kaisampat ki Yaipa Thoni Community Hall da pangthokiba wakal mifam aduda candidate amana hai lisangani taram pandak haukiba kaukiba 10 and 11 IRB MR Jamandar recruitment ki Biba Boshi chahiye sige January da pangthokre adubo ngasi pawba phol haidotuna lairiba si marile miyeng sangbiyo madi athubada phol lauthokpiyo phongdokki
10 and 11 IRB 2019 dagi akhoi je form tharaga akhoi je physical adagi return by bab boys antak January da loi gre ko tang nipan ne horaga do hojik PR ne do khara thuna haidok pi wana akhoi by bab boys completed ma'am na hajer Student Union of Kanglai Park Sukna Sinduna Tara Mathurak Subas Level Spelling Competition ya hanba preliminary round ngasi tongan phamahum da pangthokre competition adu haudringai mangoina Manipur State Song sakhi bagloyena mobilization sub committee Suk State Level Spelling Competition ki convener oinam Ranjit Kumana phondorakpada India amadi Maleng Spelling Competition kaya da saruk yaba ngamna bagi wakhalonda pangthokpa competition amani competition asi Impal East West District oina Manipur University da Thobal amasung Kakching District oina Slopland Public School amasung Bisnupur District oina Mangolngambi College Ningthokongda center oina pangthokhi Sangdamnaba sida puna mahiroi lising manga hena saruk yaki masida saruk yariba mahiroi amadi support tawrakiba oja sing busu union sigi maikai dagi thagat wai su phongdorakhi mathang jail gi September gi mari da students union okang lepa ke official Facebook page da second preliminary round gi selection candidates singi list lauthokani haina su phongdokhi Thong sabagi thaba loidringada department official amadi contractor sing manaraga sel ayamba lokthok thabak chuba lepkiba sigi matangda vigilance da wakalagani haina joint youth development committee maya Impal Maitai Pangangi president Chesam Achobana section wa thamlakli hirama siga marilena Bengun Youth Development Association office ta pangthokpa pawmising una bamada Achobana makha taraduna maya Impal assembly constituency gi Bengun local amadi Wobagai constituency gi haino makhong khul mapagi Impal tural mathak PMGSY scheme gi makhada saba horamlaga lepkraba Belly Breeze asi sahi asigi me kuntra pawbada loisingani haina mari leinaba engineer amadi contractor singna thajaba piramkhibani adubo thong asi piriba matamasta loisinbadi lairaduna thong sabagi thabak pumba lepkre hiramasi matanda committee gi maikai dagi RTI tharuba matamdadi lupa crore ahunga lakh kunlom Changadaba thong asi hojik phawda lupa crore aniga lakh yankai hena department official amadi contractor singna manaraga lokthokre haiba khangba ngamle maramasna asigumba sel lokthoklaga thabak sudriba official amadi contractor gi mathakta mathau taba action lokhanaba committee gi maikai dagi vigilance department tawa kalagani hiramas talenga ke melena basingna kanma miyang sangduna maikai asong yama tangairaba thong asi bo thuba matamda loisinaba mathau taba thabak sing lokhat piu loinana committee gi maikai dagi handak thakiba RTI aduda samaijindagi maibam phawbuda sakiba tongan valley bridge sing asidasu project yaurakiba sabagi guideline aduga khenaba yaure maramasna hiramasdagi lenga ki mari leinaba singnasu miyeng changduna hairiba maya Impal area ge koibada leiriba nauna sariba thongsing asi quality leina sahanaba amadi matam chana inauguration tohanaba poktak pibiu haina achobana makhadana haiki Ilan biauri sigi singse athuma tamda department gi mina thabuk subi ri bathikadar sing pau phauna biraga miyam da sangare haina kusina bioba kaigumba sangare na kusina bida thamjala uwa phajalaga gari su lalaga dum chalam concrete leibak lung adegi chingthi leibak lung mathong manong khungda thalaga sede accident tawra soiba thengari ba samasya miyam awa miyam ji loina praja si am ware sigi Thasigi tangtara nipanda Impal da khongsan kiba Jiribam dagi nongchuk ngakpi Jiri Women Multipurpose Cooperative Society Limited Jiribam Cluster Federation asigi Managing Committee Member Kumathoi Community Facilitator ani CLF staff ama MIS BRTI 1 Mission staff ani yauna puna miyoi kuntarena saba MC Immersion Exposure Visit ki numit mangani ki khongsak ngasi loisinkre Thasigi tangkunda Impal East ki ITA MCLF Khurai Chingangbam Lekaida Staff Mission Manager Binota Loitongbam DMM Impal East Basanta ITA CLF ki President Yaikom Surmilana Hudokiba MC Exposure sigi ngasi mangani suba loisinbagi ayuki tharamda ITA CLF ki makhada leiba lamyanbi VLF na siliba back to school da social inclusion and social development ki hiram mari gender FNSW convergence amadi social inclusion de yumphamoiba singda saruk yaduna SISG member singna mahiroi amagum school karakpa sing sigi matangda wakal taminaraba matung sightseeing gi saruk amo oina ITA CLF ki manager Yaikom Pokhombana guide tawduna maming chatlaba Kaibul Lamjau National Park yengba amadi Loktak Park ki Sendrai khongja amasu zatki numi mangani chuna pangthokiba exposure BJS ki matangda MSRLM ki district in charge Jiribam gi Wahangbam Prem
ngasi nongchuk ngak pijiri ki managing committee members sing na satkhiba exposure visit asida Imphal East leiriba model CLF sing sigi office bearer managing committee sing na mani maipu nariba thodang sing CLF sing tongan tongan ba thematic sing SISD livelihood financial inclusion cadre sing na tawriba lawriba thodang sintha khangan uhan bana singba asna singba kaya si Uruba Kanglubadagi, Jiribam Managing Committee member sing the inot ama hapagloena, Tauna Pangal Hatuna Jiribam District as the Ladiba, SISD member sing Punsi Mahinda, Awan Bapunsi Mahing Amalak Pangamnaba, Manglanama Mang Paunare, Haina Pongdoki. Lisangani Kunda Hodokiba, Natsa Mukta Barat Abian, NMBA, Zahi Manga Mapung Pabagi Tabum Ama. Chupna Chatarakpa, Palan Tarangi Saramo in the Department of Social Welfare Government of Manipur and Sinduna, Kumalampak Dinku Rota, wall painting competition among us Pangtokre. Hariba wall painting competition Duda, Sahitra Mangade Kumanga Paubanung Deleba artist Kumapana Sarugyaki. Pangtokiba Taramadu Matanga Department of Social Welfare Director, Anna Arambam Nahai, Government of India na Lokalakpa Nasa Muktabara Abian NMBA campaign Jahi Manga Mapung Parak Paga Ilodina, Tasi Taramanga de Garo Paubasta campaign Hena, Kanchinabagi Kongtang Oina Tongan Tongan Bataram Sing Department Snap Pangtotuna Lakli, Masigi Soromo Nangasi competition si artist sing opening Togapama de Makoi Buso, awareness Piba Madi Makoi Danatana, Makoi Galak Minaribe Manu Madima Rumapang Singda, Drug na Kunayasta Manga Liba Singasi, Kanganaba Loyana, Achak Awok Singda, Walgi Painting Singasi Uhanduna, awareness Pinabagi Pandam da Pangtokpani, Makatana Tarang Kaya Ta Silodru Pauba, Chatakigani Pongdoki. Pledge taking and various competitions under this campaign. Adong lapachare aduga masigi sina koi ngasi wall painting competition se koi gi artist sing bu lai pa sing bu koi bu haidi sobat ba encourage to boda natana awareness spread to na ba haidana ngasi lapachabani masigi programs. Competition to the Saruyakiba Kaksing the artist Mayang Lambam Jackson Singana Hai, Tungi Yumbi or Kadoriba, Ekoina Hasing, Hakjang Pana, Nishadegi Laptona Labors and Sokotpa, Kunaima Purapada Chobatodang, organically, Asegumba campaigns as Saruyabas, Naikoida Kanaba Kayama, Pangbadanatana, Ekogi Arching Miamda, Uhanbay Kudong Java, Pangbadanatana, Miamda awareness Pibada Choba Kanaba, Piba, Ngangani Haibagi Tazavalay Pongdoki. Yaripotagi artist Elena Nahai, artist Simupunin Togot Padanatana Sigumba, Miam the Kanaba campaign Sigi Lamdama Sigi, Tongan Tongamba Miam Singna, Ugodaba Mapangada, Paksana, Pangto Haningi Pongdoki. Train Tongna Lakpi, Nupi Amada, Matong Huktabalam Sasaki, Habaki Maralda, Constable Ama Suspend Tokre, Nupi Adunamaki Kongsamanunda, Prayagrass Express Train, the Tumduna Lading, the Constable Adunataba Dusatakibani Hairi, Taudodo, Augustara Marida, Delhi Dagi Prayagrass, Tamna Lakwi Lambida Tokibani Hairi, Victim Masamanga Namkiba video Duda, Viral Orakpadagi, Marala Constable Adu Suspend Tokibani, Masakti Uttaba, video Duda Nupi Aduga, Constable Aduga Warishanabi, Konjal Taba Pangi, Nupi Adugi Konjal. Dasumna Hai, Ahan Bada, Inaktagi Lapna Lepo, Mapa Masatumligida Masa Sokpa Sibo, Nangbu, Mahakpu Protection Piba Cobra, Constable Aduna, Makulo Naraga Manga Tokiba Dugi the Mangang Pinaba Haizaki, Nupi Aduna Nazin Tigano Hai, Maduda Constable Aduna Kumi, ay Tabak Talani, Maduda Nupi Aduna Hai, Nang Tabak Tatpada, Aina Kari, Togadage, Nangonda Uniformasi, Karigi Piri Bano. Sanabagi Pauda, All Manipur Volleyball Association, Mapal Kangjebong Impala Sinduna, Kunmari Shuba Mini Boys and Girls State Level Volleyball Tournament 2025 Tambalmari College Oinamda Ngasidagi Haudokre. Tauramaduda Principal Tambalmari College Oinamgi Principal Professor Tauramaduda Tambalmari College Oinamgi Principal Professor K.S. Mohan Singha, Oinam Bazadagi Social Worker Dr. T.S. Saran Kumar Singha, TMC Oinamgi Mathematics Department KSOD S.S. Tomba Singha, Chemistry Department KSOD N. Chiang Kishore Singha, Zoology Department KSOD Dr. M. Somarendra Singha, Political Science Department KSOD Dr. O. Mohindra Singha na Theba Mitungnan Singh Oina Saruyaki. Manipur Oina Team Train Toina Saruyaduna Pantoliba Tournament Sigi, Ahoba Numita Mes Nipan Chanaki.
Association Jiribam na sinduna tha August ki tang kun dagi hauna Jiribangi Babupara dalaiba Lamlang Community Hall kam kangsangda Jiribang kasaramadi halakandi gi kangkhut kunma thoina saruk yadun sanariba taramanga suba let RK Lalasana Memorial Mixed Kang Tournament 2025 king asi sanakiba preliminary league round gi match da SAYC Esoro ating biga Yawol B Champanagar Bu Panjal Tara in 20 Pandamaitiba Pikre, Hayanung Tilpunga Matama Tamda LEC A Babu Paraga, MNC B, Ningtiampanga Sanagani. Nasigahan Baham among the SAYC A Soroating Binayawol B, Champanagar Bu, Panjal Nipanida Mangjin Taduna Leki, Hamatung Kangkut Animagna Kang. Kana kapna kia dubo apiba matamda SAYC A Soroating Binayawol B, Champanagar Bu, Panjal Tara in 20 Pandamaitiba PK. Haujarabada maroy pam kana pijari. Ngasi langba ni noma panbada laikhidraba singam pamda langba hesoi tambagi tharam pangthokna kre. Sep Manipur Chance Manipur Stop Extortion haiduna struggle man ngasi pangthokre. Amasung kunmarirak suba mini boys and girls state level volleyball tournament 2025 ngasi hodokre. Nasigidi paudam pijaba matanga solution jare miyeng tabiri bilsingbo amukana kurumjari.